Imphal East District ki Yanganpokpi Police Station ki manung chanba Tuechin Village dagi ngasi ayuk kuki militant singna nongmai round kaya marum kapsilakre thawdok asi ngasi ayuk pung 3 makhairom tabada thokibani security force singna su khut handuna nongmai kapna ki hairi IT News na phangba pauda nongmai kapna bagi makhol tabada kunja sing mi paiba pokna baga loinana safagadaba mafam singda chensin duna lainaki nongmai kapna ba adu ayuk pung 3 khara helakpada lepkibadagi miyam adu yum da hanjuna khre hairi nongmai kapna bagi thawdok adu hek lepkibaga mafam aduda Yanganpokpi Police ki ahenba forcing Chama 18 suba BSF amasung kun suba Jat Regiment ki personnel sing yauna changsinduna nongmai kaplakhiba mafam amasung sabungkho khunau ki tongan ba mafam singda thi buhumbagi thabak chathakre thi buhumbagi thabak aduda mifam mipun laikhide hairi